ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯑꯁꯤ ꯃꯤ ꯄꯤꯖꯅꯤꯡꯂꯝꯗꯦ, ꯃꯤꯉꯣꯟꯗꯒꯤ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯁꯥꯈꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯃꯥꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯁꯥꯈꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ, ꯃꯤ ꯈꯠꯅꯕꯁꯨ ꯀꯤꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯥꯈꯤꯗꯨ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯏꯕꯦꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ, "ꯍꯩ ꯏꯕꯦꯇꯣꯝꯕꯤꯌꯥ, ꯅꯪꯒꯤ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯁꯤꯕꯨ ꯀꯌꯥꯅꯣ?" "ꯏꯆꯦ, ꯂꯨꯄꯥ ꯑꯃꯅꯤ." "ꯂꯨꯄꯥ ꯑꯃ ꯍꯥꯏꯕ? ꯀꯩꯅꯣ, ꯌꯥꯝ ꯇꯥꯡꯉꯤ, ꯈꯨꯏꯁꯨ ꯀꯨꯏꯔꯦ." "ꯁꯤ ꯈꯨꯏꯃꯜꯂꯦ, ꯃꯈꯥꯏ ꯑꯃ ꯄꯤꯔꯝꯃꯒꯦ." "ꯏꯆꯦ, ꯃꯈꯥꯏꯗꯤ ꯌꯥꯔꯣꯏꯌꯦ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯥꯡꯉꯤ. ꯃꯤꯒꯤ ꯌꯣꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯍꯪꯒꯥꯝꯅꯤ. ꯂꯨꯄꯥ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯁꯦꯟꯗꯣꯡꯒ ꯌꯥꯎꯗ꯭ꯔꯕꯅꯤ." "ꯁꯦꯟꯗꯣꯡ ꯌꯥꯎꯗꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯅꯨ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯊꯥꯏꯅ ꯏꯟꯁꯥꯡ ꯌꯣꯜꯂꯝꯃꯤꯅꯤ, ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃꯗ ꯁꯤꯀꯤꯗ ꯌꯣꯜꯂꯝꯃꯤꯝꯅꯦ." "ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯂꯣꯏꯅ ꯇꯥꯡꯉꯦ, ꯑꯗꯨꯅꯅꯤ." "ꯅꯣꯏꯗꯒꯤ ꯂꯩꯒꯦ ꯍꯥꯏꯔꯨꯔꯗꯤ ꯇꯥꯡꯉꯅꯤ, ꯑꯩꯈꯣꯏꯗꯒꯤ ꯂꯩꯕꯅ ꯍꯣꯡꯅ ꯂꯩꯅꯤ." "ꯃꯈꯥꯏꯁꯤ ꯄꯤꯔꯝꯃꯒꯦ, ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃ ꯂꯧꯈ꯭ꯔꯒꯦ." "ꯏꯆꯦ, ꯑꯩꯉꯣꯟꯗ ꯃꯥꯡꯉꯦ ꯍꯥꯏꯕꯅꯦ." ꯁꯥꯈꯤꯅ ꯌꯥꯗꯗꯅ ꯍꯪꯒꯥꯝꯗꯨ ꯃꯈꯥꯏ ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯁꯥꯈꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯀꯌꯥꯝꯇ ꯇꯧꯕ ꯉꯝꯂꯤꯕ, ꯃꯤꯅ ꯌꯥꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯎꯔꯒ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ. ꯅꯪꯗ ꯍꯪꯒꯥꯝꯗꯨ ꯆꯥꯔꯒꯅꯦ ꯅꯈꯣꯡ ꯍꯥꯝꯗꯔꯣꯍꯦ." ꯏꯕꯦꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯌꯨꯝꯗ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯕꯨ ꯎꯕꯗ, "ꯏꯃꯥ, ꯀꯔꯥꯏ ꯆꯠꯂꯨꯒꯦ?" "ꯑꯩ ꯉꯁꯤ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ, ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡ." "ꯏꯃꯥꯗꯤ ꯉꯁꯤ ꯎꯁꯣꯞ ꯂꯩ, ꯆꯥꯛꯇꯣ ꯅꯪꯒꯤ ꯁꯔꯨꯛ ꯊꯣꯡꯂꯒ ꯆꯥꯔꯒ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯣ." "ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ?" "ꯊꯣꯡꯗ꯭ꯔꯗꯤ ꯅꯆꯥꯅ ꯆꯥꯅꯕ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯇꯜꯂꯕꯗꯤ ꯆꯥꯔꯨꯔꯅꯨ, ꯇꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨ, ꯃꯥ ꯎꯁꯣꯞ ꯂꯩꯌꯦꯅ ꯑꯩꯒꯤ ꯆꯥꯛꯀ ꯊꯣꯡꯕꯤꯗꯦꯕ, ꯈꯪꯅꯤꯗꯅ ꯑꯩꯁꯨ ꯅꯨꯄꯤ ꯄꯨꯁꯤꯜꯂꯒꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯄꯣꯛ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛ ಚಾಥೋಕ್ಲಗ ꯆꯒꯨꯝꯗꯨ ꯁꯦꯡꯂꯒ ꯀꯣꯟꯗꯨꯅ ꯃꯅꯤꯡꯗ ꯐꯦꯡꯗꯕꯤꯗ ꯊꯅꯝꯗꯨꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ, "ꯍꯥꯏ, ꯀꯣꯟꯁꯤ ꯀꯅꯥꯅ ꯐꯦꯡꯉꯤ ꯍꯥꯏꯗꯨꯅ ꯊꯅꯝꯂꯤꯕꯅꯣ? ꯌꯥꯝ ꯊꯨꯅ ꯀꯣꯟꯁꯤ ꯐꯦꯡꯉꯨꯁꯨ ꯆꯠꯂꯨ." "ꯃꯥ, ꯀꯩꯅꯣ, ꯑꯩ ꯊꯕꯛ ꯊꯦꯡꯉꯤ." "ꯅꯪ ꯊꯕꯛ ꯊꯦꯡꯕ ꯊꯦꯡꯗꯕ ꯀꯣꯟꯁꯤ ꯐꯦꯡꯂꯝꯃꯣ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯀꯣꯟ ꯑꯃꯅꯤꯇꯪꯁꯤꯗꯤ ꯏꯃꯥꯁꯨ ꯐꯦꯡꯕꯤꯕ ꯌꯥꯏ ꯀꯩꯅꯣ. ꯅꯪꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯦ ꯅꯃꯥꯏꯅ ꯐꯦꯡꯗꯧꯔꯤꯕ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯣꯟꯁꯦ ꯍꯦꯛ ꯐꯦꯡꯗ꯭ꯔꯤꯕ ꯃꯈꯩ ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." "ꯍꯣ, ꯐꯦꯡꯂꯨꯔꯒꯦ, ꯊꯕꯛ ꯊꯦꯡꯕꯒꯤ ꯅꯆꯥꯟ ꯃꯤꯋꯥ ꯇꯥꯔꯒ ꯏꯃꯥ ꯅꯪ ꯄꯦꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯥꯈꯤꯁꯨ ꯎꯁꯣꯞ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ꯫ ꯁꯥꯈꯤꯅ ꯃꯁꯥꯕꯨ ꯈꯥꯝꯗꯨꯅ, "ꯍꯥꯏ, ꯅꯪꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯎ, ꯍꯪꯒꯥꯝꯒ ꯊꯣꯡꯁꯤ." ꯇꯣꯝꯄꯣꯛ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯇꯧꯗꯨꯅ, "ꯂꯩꯔꯛꯀꯅꯤ, ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯆꯠꯈ꯭ꯔꯦ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯁꯛꯇꯥ ꯑꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯗ ꯅꯨꯄꯤꯗꯧꯅ ꯏꯁꯧꯒꯁꯨ ꯇꯧꯕ ꯁꯥꯔꯗꯅ ꯀꯥꯟꯅꯗꯦ. ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ, ꯌꯨꯝꯁꯦ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯠꯅꯕ ꯇꯧꯒꯦ." ꯁꯥꯈꯤ ꯌꯨꯝꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗꯅꯤ ꯇꯣꯝꯕꯅ ꯇꯣꯝꯄꯣꯛꯇ, "ꯏꯇꯥꯎ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯗ, ꯑꯩꯗꯤ ꯏꯇꯥꯎꯁꯦ ꯂꯥꯛꯅꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ." "ꯏꯇꯥꯎ, ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯎꯁꯣꯞ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯖꯔꯒ ꯆꯥꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ." "ꯏꯇꯥꯎ, ꯁꯥꯎꯗꯤ ꯁꯥꯎ, ꯅꯣꯏ ꯏꯃꯥꯗꯣ ꯃꯃꯤꯡ ꯐꯅ ꯐꯖꯅꯗꯤ ꯆꯠꯂꯤꯍꯦ, ꯍꯥꯎꯕꯗ. ꯅꯍꯥꯟ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯏꯅꯦ ꯀꯨꯟꯗꯥ ꯂꯩꯗꯣ, ꯃꯊꯣꯏ ꯄꯤꯌꯨ ꯌꯥꯗꯦꯅ ꯃꯀꯣꯛꯇ ꯀꯣꯝꯄꯥꯛꯅ ꯊꯣꯝꯃꯤ ꯍꯥꯏꯅꯦ." "ꯆꯠꯂꯕꯅꯤ ꯏꯇꯥꯎ, ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯕ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ." "ꯏꯇꯥꯎ, ꯏꯃꯥꯕꯣꯛꯀꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯏꯇꯥꯎꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯈꯔꯗꯤ ꯋꯥꯗꯧꯔꯤ. ꯏꯇꯥꯎ, ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯊꯥꯖꯗꯨꯁꯨ ꯑꯌꯥꯕꯤꯅꯤ, ꯃꯥꯁꯨ ꯐꯥꯎꯕꯗꯤ ꯐꯖꯅ ꯐꯥꯎꯕꯅꯤ. ꯍꯥꯏꯁꯤꯅꯗꯤ ꯍꯌꯦꯡ ꯍꯦꯟꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯇꯣꯝꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯖ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯨꯔꯥꯟꯕꯅꯤ꯫ ꯊꯥꯖ ꯑꯃꯨꯖꯥꯎ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯨꯖꯥꯎꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯃꯨꯖꯥꯎꯒꯤ ꯂꯣꯏꯅꯕꯤ
ꯂꯩꯔꯥꯡꯇꯣꯟꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯥꯖꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯔꯥꯡꯇꯣꯟꯗꯨ ꯈꯧꯇꯛꯆꯩ ꯊꯥꯖ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯊꯥꯖ ꯈꯔ ꯁꯥꯎꯅ ꯏꯅꯝꯃ ꯇꯥꯃꯨꯖꯥꯎ ꯂꯩꯕ꯭ꯔꯥ ꯇꯥꯃꯨꯖꯥꯎ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯅꯣꯏ ꯇꯥꯃꯨꯖꯥꯎꯗꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯅꯝꯃ ꯀꯩꯒꯨꯝꯕ ꯇꯥꯃꯨꯖꯥꯎ ꯏꯃꯨꯡꯗ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯔꯕ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯤꯕꯗ ꯂꯩꯔꯝꯃꯕ ꯀꯌా ꯐꯕ ꯑꯣꯏꯔꯣꯏ ꯂꯩꯔꯥꯡꯇꯣꯟ ꯊꯥꯖꯒꯤ ꯃꯁꯤꯡ ꯈꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯌꯦ ꯅꯣꯏ ꯇꯥꯃꯨꯖꯥꯎꯗꯣ ꯏꯃꯨꯡꯗ ꯂꯩ ꯏꯅꯝꯃ ꯀꯧꯊꯣꯛꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯔꯥꯡꯇꯣꯟꯒ ꯑꯃꯨꯖꯥꯎꯒꯗꯨ ꯊꯣꯛꯂꯛꯏ ꯑꯃꯨꯖꯥꯎ ꯊꯥꯖꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯆꯜ ꯊꯥꯖ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯊꯥꯖ ꯈꯔ ꯁꯥꯎꯅ ꯇꯥ ꯑꯃꯨꯖꯥꯎ ꯉꯔꯥꯡ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯃꯨꯖꯥꯎ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯗꯥꯏꯗꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯨꯅꯤ ꯊꯥꯖ ꯏꯕꯨꯡꯗꯤ ꯅꯣꯏꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕꯗꯨ ꯍꯨꯔꯥꯟꯗꯦꯅꯦ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯇꯣꯛꯄꯁꯨ ꯀꯨꯏꯔꯦ ꯅꯆꯤꯟ ꯊꯤꯅꯨ ꯅꯪꯅ ꯍꯨꯔꯥꯟꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯀꯣꯟꯗꯨꯗ ꯅꯪꯒꯤ ꯐꯤꯅꯥꯠ ꯑꯇꯠꯄꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯑꯃꯨꯖꯥꯎ ꯂꯠꯂꯠ ꯇꯧꯅ ꯑꯗꯨꯗꯤ ꯏꯕꯨꯡ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯅ ꯅꯈꯣꯏ ꯉꯥꯅꯨ ꯃꯀꯣꯟꯗꯨꯗ ꯑꯩꯒꯤ ꯐꯤꯅꯥꯠ ꯑꯇꯠꯄꯗꯣ ꯊꯅꯝꯂꯤꯕꯖꯥꯠ ꯑꯣ ꯍꯧꯖꯤꯛꯐꯥꯎ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯔꯣꯟ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯕ ꯇꯥꯔꯦꯗꯅ ꯊꯥꯖ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯑꯃꯨꯖꯥꯎꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯅꯥꯔꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯊꯥꯖ ꯁꯥꯎꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯁꯨꯈꯤꯗꯦ ꯍꯥꯏꯗꯗꯅ ꯏꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯈꯨꯠꯁꯤ ꯑꯩꯅ ꯐꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ ꯑꯃꯨꯖꯥꯎ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯅꯄꯨꯔꯣꯏꯕ ꯐꯨꯔꯒ ꯅꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯍꯥꯏꯌꯨ ꯊꯥꯖꯁꯤ ꯑꯃꯨꯛꯇꯪ ꯈꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯂꯩꯔꯥꯡꯇꯣꯟꯅ ꯊꯥꯖ ꯃꯗꯨꯒꯤ ꯁꯨꯅꯤꯡꯗꯕ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥꯗꯣ ꯈꯔ ꯌꯥꯝ ꯐꯨꯖꯤꯜꯂꯨ ꯏꯅꯝꯃꯅ ꯌꯥꯏ ꯅꯨꯄꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯈꯥꯡꯃꯣ ꯍꯥꯏꯔꯒ ꯅꯪꯅ ꯏꯟꯁꯤꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯃꯨꯖꯥꯎ ꯊꯥꯖꯅ ꯂꯤꯆꯩꯅ ꯀꯟꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯆꯜ ꯊꯥꯖ ꯅꯪꯒꯤ ꯉꯥꯅꯨꯗꯣ ꯏꯕꯨꯡ ꯄꯤꯔꯒꯦ ꯏꯕꯨꯡꯕꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯊꯥꯖꯁꯨ ꯑꯃꯨꯖꯥꯎꯕꯨ ꯐꯨꯔꯤꯕꯗꯨ ꯂꯦꯞꯄꯤ ꯑꯃꯨꯖꯥꯎ ꯃꯁꯥꯗꯨ ꯆꯩꯐꯝ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯃꯨꯖꯥꯎ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯩꯒꯤ ꯀꯥꯡꯀ ꯃꯈꯥꯗ ꯊꯨꯃꯣꯡꯅ ꯎꯞꯄꯒ ꯉꯥꯅꯨ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯆꯜ ꯊꯥꯖꯗ ꯑꯃꯨꯛꯇ ꯄꯤꯈꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯂꯩꯔꯥꯡꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯅꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯨꯗꯨꯅ ꯊꯥꯖꯗ ꯄꯤ ꯊꯥꯖ ꯁꯥꯎꯅ ꯑꯃꯨꯖꯥꯎꯗ ꯌꯦꯡꯗꯨꯅ ꯃꯊꯪꯕꯨ ꯍꯨꯔꯥꯜꯂꯗꯤ ꯍꯨꯔꯥꯜꯂꯤꯕ ꯅꯈꯨꯠꯇꯣ ꯊꯥꯡꯖꯧꯅ ꯀꯛꯇꯧꯅ ꯌꯦꯡꯉꯨꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯗꯨ ꯉꯥꯅꯨꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯔꯥꯡꯇꯣꯟ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯍꯥꯟꯅ ꯍꯨꯔꯥꯟꯕ ꯇꯣꯛꯑꯣ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯆꯩ ꯆꯥꯈꯤꯗ꯭ꯔꯣ ꯅꯨꯄꯤ ꯐꯨꯔꯝꯕꯒꯤ ꯈꯔꯒ ꯅꯥꯔꯤꯉꯩꯁꯤꯗ ꯄꯦꯠꯄ ꯑꯃ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯁꯝꯃꯨꯁꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯁꯝꯗꯣꯏꯕ ꯁꯝꯃꯣꯏ ꯍꯨꯔꯥꯟꯕꯧ ꯊꯧꯅꯥ ꯌꯥꯝꯅ ꯐꯗꯥꯏꯅ ꯍꯨꯔꯥꯟꯕꯗ ꯉꯝꯅꯕ ꯍꯧꯒꯠꯂꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯔꯥꯡꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯄꯨꯔꯣꯏꯕ ꯑꯩꯒꯁꯦ ꯀꯩꯝꯇ ꯍꯦꯛ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯃꯨꯖꯥꯎ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤꯗꯨ ꯌꯨꯝ ꯑꯃꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯇꯥꯊꯣꯠꯇꯨ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯊꯣꯠ ꯄꯥꯛꯊꯔꯒ ꯐꯅꯦꯛꯇꯨ ꯂꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯈꯤ ꯆꯪꯉꯛꯄꯗꯨ ꯎꯔꯝꯗꯦ ꯍꯥꯏ ꯇꯥꯊꯣꯠ ꯅꯪ ꯑꯩꯒꯤ ꯃꯊꯣꯏꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯊꯥ 2 ꯁꯨꯔꯦ ꯅꯪꯅ ꯃꯊꯣꯏ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ ꯇꯥꯊꯣꯠ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯁꯥꯈꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯅꯦꯛ ꯂꯣꯟꯅꯤꯡꯉꯩ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯇꯥꯊꯣꯠ ꯑꯩ ꯂꯣꯏꯔꯦꯗꯅ ꯇꯥꯊꯣꯠꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯁꯥꯈꯤ ꯁꯥꯎꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪꯒꯤꯗꯨꯕꯨ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯇꯥꯊꯣꯠ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯟꯗꯣꯝꯆꯥ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯃꯊꯣꯏꯗꯣ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯗ ꯁꯦꯜꯁꯤ ꯐꯔꯛ ꯑꯃ ꯇꯥꯔꯕ ꯉꯥꯏꯕꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯕꯤꯌꯨ ꯁꯥꯈꯤ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯀꯔꯤꯒꯤ ꯉꯥꯏꯕ ꯉꯥꯏꯕꯒ ꯉꯝꯃꯣꯏ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯦꯜꯗꯣ ꯂꯧꯊꯣꯛꯎꯁꯣ ꯑꯩ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦ ꯇꯥꯊꯣꯠꯅ ꯏꯟꯗꯣꯝꯆꯥ ꯁꯦꯜ ꯑꯝꯇ ꯂꯩꯇ ꯇꯧꯕꯅꯤ ꯂꯩꯔꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯂꯅꯤ ꯅꯪ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯂꯣꯜꯂꯤꯕ ꯐꯅꯦꯛꯁꯤ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯅ ꯂꯣꯜꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯁꯥꯈꯤꯅ ꯂꯧꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯄꯥꯈꯠꯅ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯃꯤꯒꯤ ꯐꯅꯦꯛꯅꯤ
ꯑꯩꯉꯣꯟꯗ ꯂꯣꯟꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯗꯗꯤ ꯂꯧꯕꯤꯈꯤꯅꯤ ꯏꯗꯣꯝꯆꯥ ꯐꯅꯦꯛꯁꯦ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯥ 2ꯒꯤ ꯃꯊꯣꯏꯗꯣ ꯄꯨꯔꯛꯂꯒ ꯂꯧꯔꯨ ꯂꯥꯎ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤ ꯆꯠꯈꯤ ꯇꯥꯊꯣꯠ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯤꯒꯤ ꯐꯅꯦꯛꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯑꯩꯕꯨ ꯑꯗꯨꯛꯅꯁꯨ ꯐꯠꯇꯦꯗ ꯁꯥꯈꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯃꯥꯒꯤ ꯁꯦꯜꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯡꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯒ ꯇꯣꯝꯄꯣꯛꯀꯗꯨ ꯎꯅꯔꯝꯃꯤ ꯊꯥꯖꯅ ꯊꯥ ꯇꯣꯝꯄꯣꯛ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯀꯩꯅꯣ ꯊꯥꯖ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣꯕ ꯍꯣ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯅ ꯇꯥꯟꯕꯗ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩ ꯑꯣꯏꯔꯨꯕꯩ ꯈꯜꯂꯨꯔꯦ ꯑꯩꯁꯨ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯄꯨꯁꯤꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯇꯟꯕꯒꯤ ꯋꯥꯅꯤ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯖꯍꯧꯔꯤꯕꯁꯤꯅꯤ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯍꯧꯔꯛꯂꯕꯗꯤ ꯏꯅꯦꯝꯄꯣꯛꯅꯤ ꯀꯥꯏꯅ ꯌꯦꯡꯂꯣꯏꯗꯕꯅꯤ ꯍꯦꯛꯇ ꯐꯨꯗꯧꯅꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯀꯤꯕꯒ ꯂꯥꯏꯔꯤ ꯉꯁꯤ ꯆꯦꯜꯂꯁꯦ ꯅꯨꯃꯤꯠ ꯊꯥꯁꯨ ꯌꯥꯝꯅ ꯐꯩ ꯉꯁꯤ ꯆꯦꯟꯕꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯍꯣ ꯑꯩꯁꯦ ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯆꯤꯡꯗꯧꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯥꯖꯅ ꯌꯥꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯁꯣꯝꯗꯅ ꯁꯥꯈꯤ ꯊꯦꯡꯂ ꯐꯥꯎꯕ ꯃꯆꯥꯅ ꯍꯜꯂꯛꯇꯕꯗꯣ ꯀꯩꯁꯨ ꯋꯥꯕꯤꯕ ꯅꯠꯇꯦ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅꯁꯨ ꯍꯩꯖꯩ ꯍꯥꯎꯈ꯭ꯔꯦꯗ ꯏꯁꯥꯅ ꯊꯣꯡꯖꯕꯒꯤꯔ ꯀꯔꯤꯅꯣ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯁꯥꯈꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯑꯁꯨꯝꯅ ꯍꯩꯖꯩ ꯀꯅꯥꯅ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯍꯥꯎꯅ ꯆꯥꯕꯁꯤꯗ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯆꯥꯛꯇꯣ ꯀꯨꯞꯁꯤꯜꯂꯝꯗꯨꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯨꯠꯁꯨ ꯍꯥꯝꯗꯕꯤ ꯃꯈꯨꯠꯇꯨ ꯂꯦꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯣꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯩ ꯊꯣꯡꯕ ꯍꯥꯏꯕ ꯍꯩꯅꯧ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟ ꯃꯥꯟꯕꯧ ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯂꯥꯛꯂꯤꯕꯗꯤ ꯍꯥ ꯊꯣꯝꯕ ꯋꯥꯈꯜꯗ ꯈꯣꯟꯗꯥ ꯐꯥꯎꯗꯤ ꯍꯥꯎꯗ꯭ꯔꯤꯍꯦ ꯊꯣꯝꯕ ꯁꯥꯈꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝꯆꯥ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯣ ꯅꯨꯄꯤ ꯃꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯍꯧꯏ ꯄꯥꯎ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯅꯇꯥꯎꯗꯣ ꯅꯨꯄꯤ ꯃꯄꯨꯗꯨꯅ ꯂꯥꯛꯍꯧꯋꯦꯕ ꯅꯨꯄꯤꯗꯨꯗꯤ ꯀꯃꯥꯏ ꯇꯧꯏ ꯏꯗꯣꯝꯆꯥꯒ ꯌꯥꯝꯃꯅꯤ ꯃꯆꯤꯟ ꯀꯟꯕꯁꯨ ꯍꯥ ꯀꯩꯑꯕ ꯀꯩꯁꯨ ꯍꯥꯏꯗꯤ ꯏꯗꯣꯝꯆꯥ ꯍꯌꯦꯡ ꯎꯔꯒ ꯈꯪꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯍꯩꯅꯧ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟ ꯃꯥꯟꯕꯁꯦ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯆꯥꯛꯇꯣ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯆꯥꯔꯝꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯍꯧꯗꯨꯅ ꯊꯣꯝꯕ ꯍꯣꯏꯗꯒꯤ ꯃꯧ ꯂꯧꯕ ꯆꯠꯂꯝꯃꯤ ꯃꯧꯁꯤꯡꯗꯨ ꯊꯥꯖꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯁꯤꯗꯤ ꯅꯨꯄꯤ ꯊꯤꯕꯒ ꯌꯥꯝ ꯍꯩ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ ꯁꯥꯈꯤ ꯄꯤꯁꯨꯝꯗꯣ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯅꯃꯥ ꯅꯄꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯊꯥꯖ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕ ꯁꯥꯈꯤꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯩ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯍꯨꯝꯈꯛ ꯄꯥꯎ ꯍꯩꯗꯣꯛꯄ ꯊꯥꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯁꯥꯈꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯁꯪꯕꯤꯗꯨꯁꯨ ꯃꯧ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯥꯈꯤꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ ꯑꯁꯪꯕꯤ ꯁꯥꯈꯤꯗ ꯌꯦꯡꯗꯨꯅ ꯁꯥꯈꯤ ꯅꯪꯗꯤ ꯅꯃꯧ ꯐꯪꯂꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤꯁꯤ ꯐꯪꯂꯦ ꯁꯥꯈꯤ ꯏꯕꯦꯝꯃ ꯃꯧ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎꯔꯨꯅꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯑꯐꯥꯎꯕꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧꯗꯨꯁꯨ ꯃꯇꯥ ꯑꯃꯒꯤ ꯃꯧꯅꯤ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯃꯅꯦꯝ ꯑꯩꯒꯤ ꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯅꯣ ꯑꯩꯉꯣꯟꯗ ꯀꯣꯏꯔꯝꯂꯕꯗꯤ ꯃꯈꯨꯠꯇꯣ ꯊꯥꯡꯖꯧꯅ ꯀꯛꯀꯗꯧꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕꯅꯤꯅ ꯃꯣꯏꯅ ꯍꯦꯛꯇ ꯉꯝꯃꯤꯅꯦ ꯁꯥꯈꯤꯒ ꯑꯁꯪꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯊꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯍꯣꯡꯕ ꯊꯨꯅ ꯍꯣꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯃꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯌꯨꯝꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯥꯎ ꯈꯔꯒ ꯇꯣꯝꯄꯣꯛꯀ ꯃꯈꯣꯏꯒꯤ ꯀꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯁꯦꯝꯖꯤꯜꯂꯤ ꯊꯣꯝꯕꯅ ꯏꯇꯥꯎ ꯀꯩꯅꯣꯝꯗꯤ ꯆꯥꯕ ꯌꯥꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯂꯥꯛꯄꯅꯤ ꯀꯩꯝꯇ ꯄꯤꯖꯗꯦ ꯏꯇꯥꯎ ꯏꯃꯥꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯍꯜꯂꯨꯒꯦ ꯑꯗꯨꯒ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖු ꯕꯣꯔꯥ ꯈꯤꯇ ꯂꯩꯕꯤꯔꯨꯁꯣꯕ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯤꯗ ꯄꯥꯈꯣꯠꯅ ꯑꯃꯨꯛ ꯁꯤꯔꯛꯂꯕ꯭ꯔꯥ ꯍꯥ ꯊꯕꯛꯅ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯏꯃꯥꯅ ꯋꯥꯔꯕ ꯑꯩꯕꯨ ꯊꯕꯛ ꯁꯨꯗꯕꯗꯧꯅꯒ ꯉꯥꯡꯂꯗꯅ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯜꯂꯤ ꯍꯌꯦꯡ ꯅꯇꯨ ꯊꯤꯔꯒꯗꯤ ꯅꯇꯨꯒꯤ ꯃꯤꯆꯪ ꯆꯪꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ ꯍꯥ ꯏꯃꯥ ꯇꯥꯕ ꯌꯥꯗ ꯋꯥ ꯉꯥꯛꯇꯦ ꯉꯥꯡꯉꯗꯅ ꯁꯤꯡꯖු ꯕꯣꯔꯥꯗꯣ ꯈꯤꯇ ꯊꯨꯅ ꯂꯩꯕꯤꯔꯨꯁꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤ ꯃꯥꯁꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯑꯉꯧꯕꯤꯗ ꯌꯦꯡꯗꯨꯅ
ꯏꯆꯦ ꯑꯉꯧꯕꯤꯌ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯨꯄꯥ ꯑꯃꯠꯇꯒꯤ ꯄꯤꯕꯤꯔꯛꯎ ꯍꯣꯏ 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 ꯄꯤꯒꯦ ꯇꯥꯟꯖꯥꯗꯨꯗ ꯑꯁꯪꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤ ꯁꯥꯈꯤ ꯎꯕꯗ ꯁꯥꯈꯤꯌꯥ ꯅꯪꯕꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯂꯩꯔꯝꯃꯤꯅꯦ ꯏꯆꯦꯁꯨ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯆꯦꯁꯨ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨ ꯁꯥꯈꯤꯌꯥ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯅꯦ ꯀꯨꯏꯗ꯭ꯔꯤ ꯏꯆꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤꯗꯅ ꯍꯥꯏꯕꯗꯒꯤ ꯊꯨꯖꯤꯜꯂꯦ ꯑꯗꯨ ꯁꯥꯈꯤꯌꯥ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯥꯎꯏ ꯍꯥꯏꯅꯩꯅꯦ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯁꯥꯈꯤꯌꯥ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕꯗꯣ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯂꯣꯏꯗꯧꯔꯤ ꯏꯆꯦ ꯃꯥꯒꯨꯝꯕ ꯃꯧꯅ ꯁꯥꯈꯤꯌꯥ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯗꯣꯏꯅꯣꯗ ꯑꯩꯁꯨ ꯐꯥꯎꯕꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯤ ꯃꯤꯗꯤ ꯅꯍꯥꯅꯤ ꯃꯈꯣꯏꯅ ꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯉꯝꯈꯤꯗꯣꯏꯅꯤ ꯅꯆꯥ ꯅꯨꯄꯥ ꯍꯥꯏꯔ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ ꯆꯨꯝꯃꯤꯅꯤ ꯏꯆꯦ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯕꯅꯤ ꯍꯥꯏꯕ ꯁꯥꯈꯤ ꯅꯪꯕꯨ ꯑꯗꯨꯅꯅꯤ ꯁꯥꯈꯤꯌꯥ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯃꯧ ꯅꯨꯄꯤꯒꯤ ꯈꯣꯡꯕꯤꯗꯣ ꯅꯦꯠꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯝꯂꯗꯕꯅꯤ ꯍꯣꯏ ꯏꯆꯦ ꯅꯦꯠꯈꯥꯏꯒꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯁꯨꯍꯧꯕꯅꯤ ꯍꯣꯏ ꯏꯆꯦ ꯆꯪ ꯁꯥꯈꯤꯁꯨ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯃꯃꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯄꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ ꯑꯩꯗꯤ ꯁꯤꯡꯖꯨꯅ ꯅꯟꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯩ ꯅꯃꯥꯕꯣꯛ ꯁꯈꯤ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯂꯨꯔꯦ ꯑꯗꯨꯅꯅꯤ ꯁꯦ ꯅꯣꯏꯒꯤ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯂꯩꯔꯛꯂꯤꯕ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯗꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯁꯤꯗꯤ ꯀꯅꯥ ꯆꯥꯔꯒ ꯀꯅꯥ ꯌꯦꯡꯗꯣꯏꯕ ꯂꯨꯄꯥ ꯑꯃꯒꯤ ꯂꯩꯔꯛꯏ ꯌꯥꯝꯕ ꯌꯥꯝꯂꯕꯅꯤ ꯁꯤꯡꯖꯨꯕꯨ ꯄꯨꯛ ꯊꯟꯅ ꯆꯥꯏꯌꯦꯔꯣ ꯆꯥꯔꯨꯔꯣ ꯃꯥ ꯅꯪ ꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯃꯇꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯏ ꯇꯣꯝꯄꯣꯛ ꯃꯇꯥꯎꯁꯤꯡꯗ ꯌꯦꯡꯗꯨꯅ ꯏꯇꯥꯎ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤ ꯌꯥꯝꯅ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ ꯊꯣꯝꯕꯒ ꯄꯣꯏꯔꯩꯒ ꯊꯦꯝꯕꯨꯡꯒꯁꯨ ꯊꯕꯛ ꯁꯨꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯕꯣꯔꯥꯗꯨ ꯎꯕꯗ ꯉꯛ ꯀꯩꯅꯣ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯁꯤꯗꯤ ꯏꯃꯥꯅ ꯁꯤꯈꯛ ꯂꯩꯔꯛꯏ ꯁꯤꯗꯤ ꯑꯃꯨꯛ ꯍꯨꯞꯄꯗ ꯂꯣꯏꯔꯅꯤ ꯏꯇꯥꯎ ꯅꯣꯏ ꯃꯥꯁꯤꯁꯨ ꯕꯦꯔꯥꯅꯤ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯇꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯔꯦꯟ ꯉꯥꯅꯨ ꯑꯃ ꯍꯥꯠꯂꯒ ꯆꯥꯔꯁꯤ ꯑꯁꯦꯡꯕꯒꯤ ꯉꯥꯅꯨ ꯄꯤꯖꯅꯤꯀꯣ ꯄꯤꯖꯅꯤ ꯍꯥꯏꯕꯅꯤ ꯉꯥꯅꯨ ꯄꯤꯖꯅꯤ ꯍꯥꯏꯔꯒ ꯅꯃꯥꯒꯤ ꯈꯣꯟꯊꯤ ꯄꯤꯖꯕꯗꯤ ꯌꯥꯔꯣꯏ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯨꯔꯤ ꯑꯁꯨꯝꯅ ꯊꯥꯖꯒ ꯇꯣꯝꯄꯣꯛꯀꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯊꯥꯖꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯁꯥꯈꯤꯗꯨ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯃꯃꯧ ꯑꯣꯛꯄ ꯊꯣꯛꯂꯛꯏ ꯁꯥꯈꯤꯅ ꯙꯥꯔꯤꯗ ꯊꯥꯖꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯁꯥꯈꯤ ꯃꯥꯗꯤ ꯊꯥꯖꯒꯤ ꯈꯣꯡꯕꯤꯗꯨ ꯅꯦꯠꯅꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯁꯥꯈꯤꯅ ꯃꯃꯧꯒꯤ ꯈꯣꯡꯕꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯅꯦꯠꯂꯝꯃꯤ ꯅꯦꯠꯂꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯝꯂꯅꯤꯗꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯍꯥꯏꯅꯔꯝꯃꯤ ꯊꯥꯖ ꯃꯥꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯏꯀꯥꯏꯕꯁꯨ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖ ꯀꯔꯤꯝꯇꯗꯤ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯊꯥꯖꯕ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯈꯨꯔꯨꯝꯍꯟꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯖꯒꯤ ꯃꯅꯦ ꯊꯣꯛꯄꯤ ꯑꯃꯅ ꯊꯥꯖ ꯅꯈꯣꯏꯒꯤ ꯅꯅꯦꯝ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯏꯅꯦ ꯅꯃꯧꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯃꯧ ꯅꯠꯇꯦ ꯅꯃꯧ ꯇꯧꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯆꯠꯅꯈ꯭ꯔꯦ ꯁꯥꯈꯤꯗꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯩ ꯀꯥꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯅꯌꯨꯝꯒꯤ ꯃꯤ ꯆꯠꯈ꯭ꯔꯕꯗꯤ ꯆꯥꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯊꯥꯖ ꯁꯥꯎꯅ ꯏꯃꯥꯅ ꯉꯁꯥꯏ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯏꯃꯥꯅ ꯉꯁꯥꯏ ꯑꯩꯒꯤ ꯈꯣꯡꯕꯤꯁꯤꯗ ꯇꯥꯅ ꯅꯦꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯦꯠꯂꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯣꯡꯕꯤꯗꯣ ꯅꯦꯠꯆꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗꯨ ꯅꯦꯠꯈꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯅꯦꯠꯄꯗꯨꯗ ꯁꯥꯈꯤ ꯅꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯃꯥ ꯁꯤꯔꯦ ꯍꯩꯃꯧ ꯍꯤꯡꯆꯥꯕꯤ ꯅꯅꯦꯝꯅꯕꯨ ꯅꯈꯣꯡꯅ ꯅꯦꯠꯄ ꯉꯝꯃꯤꯅꯦ ꯑꯗꯨꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯅꯃꯥ ꯅꯄꯥꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯊꯥꯖ ꯁꯥꯎꯅ ꯏꯃꯥꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯗꯨꯅ ꯉꯥꯡꯂꯕꯅꯤꯅ ꯏꯃꯥꯒꯤꯁꯨ ꯄꯟꯖꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯑꯩꯒꯤ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯒꯗꯨꯅ ꯍꯥꯏꯔꯝꯕ꯭ꯔꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯧꯅꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒ ꯄꯟꯗꯅ ꯉꯥꯡꯕ ꯁꯥꯔꯗꯅ ꯅꯪ ꯅꯁꯝꯗ ꯈꯨꯠꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯃꯧꯒꯤ ꯃꯁꯝꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯐꯣꯏꯔꯝꯃꯤ ꯑꯩꯒꯤ ꯁꯝꯒ ꯐꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯊꯥꯖ ꯃꯥꯁꯨ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯄꯗ
mani mamau masam phoina duna leiram-badu ubada ngakna yengnaram-mi leisabi khara tompok khoina leiribadu da laktuna ta tompok imabo kaina magado masam phoina raga lehori tompok ngakna kainoi sibo tompok phamlambadagi haugatuna senchat tawduna moigi kada laklammi mamaga magi nupiga masam phoina duna leiram-libadu ubada sangsin-duna khamdoklammi mawa phaubi tuhongba numita manemgi masam phoibi ngambi aphaubi ho imana na aigi samasi phoiriba natro imana gi samsi phoiraga aigi yengda leiba tare saki sauna imagi tompok nangna tomina yengduna leiribadu karigina nangi nupi chinganbi se phune nupa nakoi namasina ibu mayam mamangda khongmine tuna ikaiba pibadagi hendoktuna aigi samse phoiribane imadi kaigi namogi khongmi netlurin imana migi khongmi netlurabanina mi sorok patabani saki makutuna mathabak tu phuduna imai pe mai pe imagi tompo nangbu poglibana ma ingondagi ngasi de yum asi lakba nangi no pi sini hena luraba natro phai phai ngasi dagi nangsu nangi thopa leijakro aisu ai thopa leijakrage kari gum bip na haina gumsi ima kaini ma na haidu ai na isina mong no bigi misang sang bai nati asumma do haibe ai yare taningde adha mora tangkhai si bai si asi hairam duna saki du sauna thoki taunariba moong aduda leisabi singna dusu talladuna mayum de satkirami tompok magi nupi de yengduna nupi kaino nangsu imadu khut halibadu ba nupa nakoina mana igi samsi phoiraga ai yengdun leyo hairo asi haiduna thasadu phamungda kakhatuna tungkirami numituma kanamta saksa naramte mathangi numitni thazangan tahugatuna imungi thabain khang loisilami sumang mangoldu wai phazana taiduna maira langlami loiraduna sakhumda sanglam tanjaduna sakhi chakhumda sanglaktuna hey nang sakhum adu kai doribano masi aigi sakhumni noigi sakto ukhongdara wakhongdara thongso aigi sakhum sidadi thongba yaroi thaza manemga manaduna khatnaba talladuna kada sanglai tumduna leiriba mapureiba haudoktuna ba tabro ang thaugat kaidoragi nupi nakoina mana chakhumda sak thongba yaroi haina haire ukhongdara wakhongdara thongso haidina haire kamai toksi hai ima da hairugi nang ka da leram asi haiduna tompok haugatuna thokiram tompok mamagi manakta laktuna ima kaini mana tori bisiba adha mora na wa ngangba ai taningde ima imung manung khatna sainabado migi mamangda phajadi ima na tomta tongana saraga mi na haina doisi kari ahal sufaniam oirabani wakal kitang khal nangi sia aingonda paktak piribani nya chalon he nasaktu yingingge nangdi nupi ki phane to suruso tompok na mamabu tongana sadanaba phaneyamna haijarami adubu sakhina yaba kauba leiramde tompok ka thajagasu moigi kaduda tongana sarami khul laikai dudasu luhongba numitta mani mamau masam phoinabagi wari da tawrami amada satlasu mani mamau masam phoinabagi wari ngakta ngairami sakhi masu saktok laduna poiphamda kwa saba laklami tamubia kwa matam hau omda tapau hai hoi isi tapaki adu isia ngarang nani na mong masam phoina ya hairibadu bu chumbro wo chumme phoidat tabani ngarang yekta adu bu kari ginu ba isia mi yamna usitadana ai ima ipa pandana ngangakpa adu dai su sauningman khradana ne masamdo phoidat panidana ai su mi ni hinjin ba ya ba sakhi natte do sumi isi na haiba mi usitrabadi phoidat kadabani ngasidi kramain tawraba nasai do sakhumda sak thongge dan sangakpa aina sak thongba yaroi thongge hairabasu ukhongdra wakhongdra thongmusu haiba adudagi moi ka ta thongkhre tamubi masu kwadu tapaloiduna kwadu piram sakhi kwadu bu hauna sari adu isia ekoi tompokti karimta haidro mana bu kari haidorino tangkhai sibudu bo nupi thibada ngai adha mora surabad sakhi su tamubi gi poipham maduda phamduna iwa ngangduna leirammi nongmagi numitni thaza ingkholda phadigom heklingai sakhidu prabab changaktuna sauna kaigino nangna phadigom heklibado phadigomdo aina thaba phadigomni tathibongna saninglabadi noisu tharaga saba yadro ima wagi wasumna ngang migi thibonga pallaga ngangbin ngangle nang kaidoke haibano ha ngangle namongne ahalda thaugalon bebar kainingde kari ahalda thaugalon bebar kaijaningi kaina haibaga su saradana o bebar leibiya isa si nang larubadagi manglabane pharam khraba isa nupani hauzik nang isa se adha mora chu haledana ima yam henjin pirakanu
ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐ-ꯐꯠꯇ ꯈꯪꯉꯛꯑꯣꯏ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯀꯥꯏꯅ ꯍꯦ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯂꯝꯀꯤꯠ ꯂꯝꯍꯥꯏꯕꯤ ꯊꯥꯖꯗꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯊꯥꯖ ꯁꯥꯎꯅ ꯈꯪꯕ꯭ꯔꯥ ꯍꯅꯨꯕꯤ ꯅꯪ ꯑꯩꯅ ꯁꯨꯝ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯤ ꯅꯪ ꯁꯥꯈꯤ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯅꯥꯔꯗꯨꯅ ꯍꯩ ꯆꯥꯕꯤ ꯈꯨꯠ ꯆꯥꯕꯤ ꯂꯥꯏꯅꯤ ꯊꯥꯅꯨꯅꯦ ꯀꯔꯤꯒꯤ ꯅꯥꯕ ꯅꯁꯝꯁꯦ ꯅꯔꯨ ꯀꯣꯛꯄ ꯃꯈꯩ ꯐꯣꯏꯒꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯊꯥꯖ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯊꯛꯁꯤ ꯈꯁꯤ ꯌꯥꯎꯗꯕ ꯆꯪꯈ꯭ꯔ ꯆꯠꯂꯣ ꯏꯃꯨꯡꯗ ꯊꯥꯖ ꯀꯩꯁꯨ ꯍꯥꯏꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯥꯗꯤ ꯃꯆꯥꯅ ꯃꯃꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯈꯔꯁꯨ ꯐꯨꯗꯧꯅꯤ ꯏꯃꯥꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯐꯝꯗ ꯊꯤꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯤꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯏꯃꯥꯕꯨ ꯏꯀꯥꯏꯗꯕ ꯑꯩꯗꯤ ꯏꯀꯥꯏꯕꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯐꯥꯎ ꯉꯝꯗ꯭ꯔꯦ ꯆꯐꯨ ꯀꯥꯏꯔꯒ ꯀꯣꯛꯅ ꯍꯔꯥꯎꯕꯅꯤ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯃꯥꯗ ꯉꯥꯡꯕ ꯌꯥꯕ ꯈꯔ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯥꯈꯤꯗꯨ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯃꯅꯤꯡ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯇꯨꯅ ꯇꯨꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯡ ꯂꯩꯊꯦꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦꯗ ꯁꯤꯗꯤ ꯁꯥꯈꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯀ ꯊꯥꯖꯒꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯄꯣꯛ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯈꯣꯡꯁꯤ ꯂꯩꯊꯦꯛꯈ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥꯕꯨ ꯀꯥꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯇꯣꯝꯄꯣꯛꯅ ꯃꯃꯥꯕꯨ ꯊꯥꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯃꯤ ꯁꯥꯈꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯩꯊꯦꯛꯈꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯄꯣꯝꯈꯠꯂꯤ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯥꯈꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗꯨꯗ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈꯤ ꯍꯣꯏ ꯃꯥ ꯅꯆꯥꯒꯤ ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯔꯦ ꯊꯥꯖꯅ ꯅꯨꯄꯥ ꯉꯜꯂꯤꯉꯩꯁꯤꯗ ꯈꯣꯡ ꯁꯝꯕ ꯍꯩꯕ ꯃꯤ ꯑꯃꯇ ꯀꯧꯕꯤꯔꯨꯁꯨ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯁꯦ ꯆꯤꯛꯄꯅ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯩ ꯀꯧꯔꯨꯒꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯀꯧꯔꯨꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯍꯜꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯆꯠꯄ ꯈꯣꯠꯄ ꯌꯥꯈꯤꯔꯣꯏ ꯑꯗꯨꯅ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯍꯜꯂꯨ ꯅꯝꯗꯅ ꯆꯠꯁꯤꯜꯂꯨꯔꯕꯗꯤ ꯏ ꯑꯁꯤꯕ ꯆꯪꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯇꯣꯝꯄꯣꯛꯅ ꯊꯤꯟꯈ꯭ꯔꯦ ꯃꯅꯦꯝꯅ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯊꯥꯖꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯁꯈꯤ ꯃꯥꯁꯨ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯁꯈꯤ ꯃꯕꯨꯛꯅꯤꯡꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯁꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯅꯦꯝ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯅ ꯁꯦꯕꯥ ꯇꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯖꯗꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅ ꯁꯦꯝ ꯂꯩꯔꯛꯏ ꯅꯃꯧꯅ ꯁꯦꯝ ꯈꯥꯏꯔꯛꯄꯅꯤ ꯆꯥꯎꯁꯤ ꯏꯃꯥ ꯁꯥꯈꯤ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯧ ꯏꯅꯦꯝ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯧꯅ ꯏꯅꯦꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯃꯧꯁꯨ ꯏꯃꯥꯗ ꯇꯧꯍꯩꯗꯕ ꯀꯌా ꯇꯧꯈꯤ ꯃꯗꯨꯒꯤꯗꯃꯛ ꯏꯃꯥꯅ ꯑꯄꯪꯕ ꯅꯃꯧꯕꯨ ꯉꯥꯛꯄꯤ ꯉꯁꯤꯗꯒꯤ ꯏꯅꯦ ꯏꯃꯧ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯅꯦ ꯏꯃꯧꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯀꯜꯂꯛꯅꯍꯟꯁꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯃꯈꯣꯏ ꯃꯅꯤ ꯃꯃꯧꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯀꯜꯂꯛꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ